Hello everyone. Ngasi silinaw sing ko pam da yam na nungai ba yam interesting oiba akhoi Manipur asiga yam na mari laina ba wari ama lijar ke ko. Ai ba wari adu de atai ka sunate Manipur da yam na tang na phangamba amadi yam na marang kai na phangamba lin makhalama atopa outsider haide outside lam sing dagi sangjala lin makhalama adubo hai ba yam na valuable oiraba lin makhala sing asidi Manipur asidagi Pungun mutkiba amadi lin makhalasina mana hek machinjak charaba mana machinjak chaba gi matungina mahak se saw thokani asum changtorakani ko machinjak chari mama kai changto eba machinjak hek chaba lepaba magi hana gi phigam duda dum laigani haiba lin makhalasi Manipur 19 kaya natragana 2000 kaya da sangakhi habasi silinau singa hafet haja ke haiba lin makhalasi at least 2003 4 5 within masigi manungda Sanglakiba lin makhalamani ko wadi mahusana aikoigi Manipur hariba laipak asita lairamba lin makhal amadina teba yamna valuable oiba yamna mating magul laiba lin makhalama oiki ko hariba matamaduda haujikshu yamna valuable oi adubo hariba lin makhalasi Manipur hariba lamdam masidagi mutpaga amhani mukre hairasu yare yamna lairena lairambada hariba lin makhalasi aikoigi pistara kun natragana kun sa amadi lairamba yai Haiba lin makhalase karamba lin makhanno haibadu silinaw singda takcharake masi wari silije dungai mamang dai silinaw singda atopa another way another side amada Manipur haiba lamdam se art and culture da aduki matik yamna saukhat palamdam mani aduga game and sport ke hiram masida so pithribi punamangna world asina masak khangba lamdam mani ga tawutabu India gi makhara nampu da tin khibna maram oraga India gi ning oina adum sijine ko karai dagino haragadi koi Manipur dagine haraga swato pa outside ta ikona sanaba play ta ba satpa matam na tragana suoma ikona utpa satpa matam da aikoi si Indian ne haraga masakangai bai koi Manipur ni haraga identify tawdeba yes Indian ama ona masakangi namdam na sida phangiba aidi Manipur laipak asida phangiba polam aya manam loina maitai gini kari gino haragadi lamdam na siki mapu se maitai ne aduga mitai panghalai na khangnariba Manipur da khundariba isilinaw sing posak amakhak lai hai ba posak adu karino haragadi panghanten aikoina phi sabda season dari ba posak asina panghan na puthoe haidana panghan gi ko masigi posak asima aduga sing da khunda duna lairiba isilinaw sing haibadi singni singisu posak amakhak lai ko karambano makoina puthokba world record sankraba adugum labai yamna magul laiba posak amakhak neba posak adudi naga sili aikhoina lamdam asida u morok hariga khangnari ba posak sa masi world wide ta naga sili hariga khangnai ko masi singni gi be atai lairi ba atopa posai punamaga sidi maitai gi gu pai sina another way mo oikre aina sai haidam ba Manipur asida pithribi gi mafam atopa dagi haijalakpa mapalamdagi sangsalakpa Manipur asida marang kaina phanglamba lin makhalama haitare hairiba lin makhalasi hojik science and technology gi hiram asida nongmanong gi sauklakpa maram oyaga silinaw singa hairiba lin makhaladu sungsoi matsoidana khangling lamgani matau kram namukhi amatsung kamaina leiramgi hairiche hairiba lin makhalado ubi hoba kangu singnadi sungsoi matsoidana gyan tagani aduga ubidriba khangvidriba silinaw singna khangbiro silinaw singna thaina paibiramba 1600 amadi Nokia 1100 से मसली यावने अदु लिन मखनगुल असेंगनी एकदम इन्होंने वक्त बदल दिया जज्बात बदल दिए जिंदगी बदल दी भाई मारो मुझे मारो कंट्रोल अभी 1600 1100 से खंगरे ना